Manipur Sahitya Samiti Thaubalna Sinduna Yengkhom Indirana Iba Liklanglaktagi Liklu Kharadang haina mingthonba ningsing wari autobiography Leirik amang Ngasi haunabi matung inna Manipuri Language Advisory Board New Delhi gi hanagi convener Nongmaithim Kiran Kumarna Fongkhre Thaubal wang mataba sorok makhada leiba Sai Mandir da pangthokpa Leirik Fongbagi thauramadu Manipuri Language Advisory Board New Delhi gi hanagi convener Nongmaithim Kiran Kumarna athoiba mithunglen Manipur Sahitya Samiti Thaubalgi President su oiriba Retired Wing Commander Akoizam Devendra Singhana Thaurammapu Manipur University of Culture gi Librarian Dr. Thaunauzam Khomdon Singhana akhanaba mithunglen singoina sarukiyaki Quad Writers Moirangi President Salam Tombana ngasi fongkiba Liklanglaktagi Liklu Kharadang haina mingthonba Leirik asigi masak taki Thauramadu handak Kanglup ki irang namaram oidana laikhidraba iraicha athauba athaubi singi mafamda minute ani tumina leptuna awaba amadi ikai khumnabasu utki Aibi Indiranasu mahaki anauba Leirik asibu fongbada mateng pangbikhiba kayadasu chamlaba khudol sing tamki ningsingba yai Aibi Yengkhom Indirana mahaki tongan-tonganba Sahitya Award taret laukraba wari macha Leirik mari amadi Saireng Leirik manga fongkraba matungda mahaki punsi warida yumfam oiba ngasigi wari macha Leirik asi mahaki 10 suba oina fongbani